ꯅꯤꯡꯊꯤꯖꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯕꯕꯨ ꯍꯦꯟꯒꯠꯍꯟꯕ ꯉꯝꯕ ꯏꯁꯤꯡ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯤꯡꯂꯩꯄꯥꯛ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯆꯤꯡꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯆꯤꯡꯈꯩ ꯆꯤꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯆꯤꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯀꯪꯕ ꯅꯥꯏꯗꯅ ꯏꯐꯨꯠꯀꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯃꯤꯒꯤ ꯃꯆꯤꯜꯗ ꯈꯨꯖꯣꯛ ꯑꯃ ꯍꯦꯛ ꯊꯥꯗꯕꯗ ꯑꯁꯤꯕ ꯃꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯍꯤꯡꯍꯟꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯟꯖꯤ ꯈꯔꯈꯛ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯗꯦ ꯄꯥꯟꯖꯤ ꯈꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯠꯇꯕ ꯇꯣꯝꯆꯧ ꯀꯧꯕ ꯄꯥꯟꯖꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯄꯥꯟꯖꯤ ꯇꯣꯝꯆꯧꯅ ꯑꯩꯅ ꯄꯥꯝꯕ ꯆꯤꯡꯈꯩ ꯆꯤꯡꯒꯤ ꯏꯁꯤꯡꯁꯦ ꯂꯧꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯑꯩꯅ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯍꯥꯏꯗꯅ ꯏꯁꯤꯡꯁꯦ ꯂꯧꯕ ꯆꯠꯅꯅꯕ ꯃꯤ ꯊꯥꯔꯤꯕꯁꯦ ꯆꯥꯝꯃꯒꯤ ꯃꯊꯛꯇꯕꯨ ꯍꯦꯜꯂꯝꯃꯅꯤ ꯑꯃꯠꯇ ꯍꯦꯛ ꯍꯜꯂꯛꯇꯦꯗꯀꯣ ꯂꯣꯏꯅ ꯍꯦꯛ ꯁꯤꯈꯤꯗ ꯏꯁꯤꯡꯗꯨꯕꯨ ꯂꯩꯔꯕꯗꯤ ꯑꯩꯁꯦ ꯁꯤꯔꯁꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯕꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯕꯥꯛꯅꯒ ꯈꯦꯕꯅꯦ ꯁꯤꯒ ꯁꯤꯅꯤꯡꯗꯕꯅꯦ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯥ ꯑꯅꯤ ꯆꯪꯂꯛꯏꯁꯤꯅ ꯅꯨꯄꯥ ꯑꯅꯤ ꯃꯔꯨꯞ ꯌꯨꯝꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯦꯍꯦ ꯃꯤꯅꯦ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯄꯥꯟꯖꯤꯅꯦ ꯇꯣꯝꯆꯧ ꯍꯥꯏꯗꯅ ꯃꯤꯕꯨꯗꯤ ꯀꯌꯥ ꯌꯦꯡꯅꯗꯕꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯔꯒ ꯃꯤꯀꯌꯥ ꯌꯦꯡꯅꯗꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯕꯗꯤꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯍꯜꯂꯛꯇꯦ ꯍꯥꯏꯅꯩꯌꯦ ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯏꯇꯥꯎ ꯑꯩ ꯑꯇꯣꯞꯄ ꯄꯥꯟꯖꯤ ꯑꯃꯅꯦ ꯊꯤꯖꯔꯨꯔꯒꯦ ꯄꯥꯟꯖꯤ ꯇꯣꯝꯆꯧꯅ ꯂꯥꯎꯔꯛꯏ ꯍꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯟꯒꯦ ꯇꯧꯔꯤꯕꯗꯨꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯍꯜꯂꯒꯦ ꯑꯩꯈꯣꯏꯅ ꯆꯪꯂꯛꯏꯁꯦ ꯊꯣꯡꯒꯥꯜ ꯑꯣꯟꯅꯔ ꯃꯥꯜꯂꯦ ꯑꯗꯨꯏ ꯍꯟꯒꯦ ꯇꯧꯕꯅꯤ ꯄꯨꯄꯨ ꯀꯔꯤ ꯆꯪꯈꯩ ꯆꯪꯂꯛꯂꯒ ꯊꯣꯡꯒꯥꯜ ꯑꯣꯟꯅꯔꯦꯗꯤ ꯀꯩꯅꯣ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯊꯣꯡꯒꯥꯜ ꯑꯣꯟꯅꯔꯦꯁꯤ ꯈꯪꯉꯤꯅꯣ ꯀꯅꯥꯅ ꯍꯥꯏꯔꯛꯇꯅ ꯈꯪꯉꯤꯅꯣ ꯀꯔꯤ ꯄꯥꯟꯖꯤꯅꯣ ꯁꯤꯕꯣ ꯄꯨꯔꯥ ꯐꯔꯛꯅꯤꯍꯦ ꯃꯁꯤꯗꯕꯨ ꯑꯅꯥꯕ ꯌꯦꯡꯂꯒ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯍꯦꯟꯅ ꯅꯥꯔꯒꯅꯦ ꯁꯤꯅꯕꯅꯦ ꯃꯔꯨꯞ ꯆꯦꯜꯂꯔꯣꯁꯤ ꯂꯥꯎ ꯆꯦꯜꯂꯣ ꯍꯧꯖꯤꯛ ꯃꯍꯩ ꯇꯧꯔꯒꯅꯦ ꯍꯥꯠꯀꯦ ꯅꯨꯄꯥ ꯑꯃꯗꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯅꯥꯕ ꯑꯗꯨꯗꯤ ꯆꯦꯟꯕ ꯉꯝꯍꯧꯗꯕꯅ ꯀꯤꯕꯅ ꯂꯩꯍꯧꯏ ꯑꯩꯗꯤ ꯍꯥꯠꯄꯤꯒꯅꯨ ꯏꯃꯥ ꯀꯤꯕꯅ ꯀꯂꯥꯛꯁꯦ ꯊꯛ ꯅꯤꯛꯑꯦ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯆꯦꯟꯒꯦ ꯇꯧꯔꯤꯕꯅꯣ ꯅꯪꯕꯨ ꯍꯨꯔꯥꯟꯕꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯍꯥꯠꯀꯦ ꯇꯧꯕ ꯂꯥꯛꯏꯔꯣ ꯅꯠꯇꯦ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯒ ꯌꯨꯝ ꯑꯣꯟꯅꯔꯦꯅ ꯆꯦꯟꯒꯦ ꯇꯧꯔꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯨꯜ ꯑꯁꯤꯗ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯇꯣꯞꯄ ꯄꯥꯟꯖꯤ ꯑꯃꯃꯨꯛ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯔꯨꯞꯇꯨꯅ ꯍꯥꯏꯕ ꯆꯨꯝꯂꯝꯃꯅꯤ ꯃꯁꯤꯒꯤ ꯄꯥꯟꯖꯤ ꯑꯁꯤꯗꯤ ꯁꯣꯟꯅ ꯆꯨꯕ ꯃꯥꯜꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯁꯤꯗ ꯂꯥꯎ ꯊꯨꯅ ꯂꯥꯎꯀꯣ ꯀꯔꯤꯅꯣ ꯅꯪꯅ ꯅꯥꯔꯤꯁꯦ ꯀꯔꯤꯅꯣ ꯂꯣꯛ ꯈꯨꯕꯗ ꯏ ꯑꯣꯕ ꯀꯣꯛ ꯉꯥꯎꯕ ꯑꯃꯨꯛ ꯋꯥꯟꯊꯕ ꯇꯨꯝꯕ ꯌꯥꯗꯕ ꯄꯪꯀꯤꯗ ꯀꯤꯕ ꯌꯥꯔꯦꯍꯦ ꯇꯣꯛꯑꯣ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗꯗꯅ ꯀꯃꯥꯏꯅ ꯍꯤꯡꯂꯤꯕꯅꯣ ꯅꯪꯕꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯁꯤꯗꯅꯦ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯅꯥꯕ ꯁꯤꯕ ꯀꯤꯕ꯭ꯔꯥ ꯅꯪꯕꯣ ꯀꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯂꯣꯏꯅ ꯐꯕ ꯄꯥꯝꯕ꯭ꯔꯣ ꯄꯥꯝꯃꯦ ꯄꯥꯝꯂꯗꯤ ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯏꯅ ꯐꯍꯜꯂꯒꯦꯀꯣ ꯋꯥꯊꯤꯗꯤ ꯂꯣꯏꯅ ꯀꯥꯏꯅ ꯑꯃꯒ ꯍꯥꯏꯗꯦ ꯋꯥꯅꯤ ꯌꯥꯝꯅ ꯍꯩꯕꯩ ꯇꯥꯏꯞꯇꯒ ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅ ꯌꯦꯡꯉꯨꯅꯦꯍꯦ ꯍꯧꯖꯤꯛꯇ ꯀꯞꯂꯝꯂꯒ ꯅꯪꯅꯦ ꯍꯧꯖꯤꯛꯅꯦ ꯅꯊ꯭ꯋꯥꯏꯗ ꯅꯪ ꯌꯦꯔꯨꯝꯗ ꯍꯥꯞꯆꯤꯜꯂꯒ ꯅꯪ ꯐꯨꯠꯂꯒ ꯍꯥꯠꯂꯨꯔꯥ ꯍꯥꯠꯄꯤꯒꯅꯨ ꯑꯩ ꯂꯥꯜꯂꯦ ꯑꯗꯣ ꯄꯨꯄꯨ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯂꯣꯏꯅ ꯐꯍꯟꯕ ꯉꯝꯅꯤꯀꯣ ꯉꯝꯅꯤꯅꯦꯍꯦ ꯍꯧꯖꯤꯛꯃꯛꯅꯦ ꯂꯣꯏꯅ ꯐꯍꯟꯒꯗꯧꯔꯤꯕꯅꯤ
ꯑꯗꯨꯗꯤ ꯄꯨꯄꯨ ꯄꯥꯟꯖꯤꯅ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯍꯧꯖꯤꯛꯃꯛ ꯐꯍꯟꯕꯕꯨ ꯉꯝꯂꯕꯗꯤ ꯄꯨꯄꯨ ꯄꯥꯟꯖꯤꯅ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯄꯤꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯋꯥꯁꯛꯎ ꯑꯗꯨꯗꯤ ꯑꯩ ꯋꯥꯁꯛꯑꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯤꯞꯄꯨ ꯄꯥꯟꯖꯤ ꯇꯣꯝꯆꯧꯅ ꯅꯨꯄꯥ ꯑꯗꯨ ꯃꯤꯀꯨꯞ ꯈꯔ ꯇꯨꯝꯍꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯤꯊꯛꯄꯋꯣ ꯁꯣꯟꯕꯋꯣ ꯇꯧꯗꯨꯅ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯍꯜꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯟꯖꯤ ꯑꯗꯨꯗ ꯑꯄꯥꯝꯕ ꯗꯣꯈꯤꯅꯥ ꯑꯗꯨ ꯍꯪꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯑꯔꯨꯕ ꯅꯪꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯅꯠꯇꯦꯗ ꯁꯤꯅꯤꯁꯦ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯔꯅꯦ ꯅꯪꯅ ꯄꯤꯒꯗꯕꯁꯦ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯔ ꯈꯛꯇꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯣꯏꯁꯦ ꯄꯨꯄꯨ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯔꯒꯤ ꯑꯣꯏꯔꯦ ꯄꯨꯄꯨꯗꯤ ꯏꯁꯤꯡ ꯂꯩꯇꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯅꯦ ꯌꯨꯝꯗꯒꯤ ꯏꯁꯤꯡ ꯀꯣꯟꯅꯦ 10ꯃꯨꯛ ꯄꯨꯕꯤꯔꯛꯀꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯏꯁꯤꯡꯅꯣ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯆꯤꯡꯈꯩ ꯆꯤꯡ ꯀꯧꯕ ꯆꯤꯡ ꯑꯃ ꯂꯩꯕꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯎꯃꯪ ꯂꯥꯏ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯎꯃꯪ ꯂꯥꯏ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯀꯪꯕ ꯅꯥꯏꯗ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯊꯛꯄ ꯄꯥꯝꯃꯤ ꯃꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯁꯤꯔꯝꯗꯥꯏꯁꯤꯗ ꯊꯛꯄ ꯐꯪꯂꯕꯗꯤꯅꯦ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯅꯪ ꯃꯗꯨ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤꯅꯦ ꯑꯁ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯅꯤ ꯑꯩꯗꯤ ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯄꯨꯄꯨ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯂꯧꯔꯨꯔꯒ ꯄꯨꯔꯛꯀꯦ ꯆꯐꯨ ꯑꯃꯅꯦ ꯁꯣꯛꯂꯒ ꯄꯨꯔꯛꯀꯦ ꯄꯦꯟꯅ ꯊꯛꯎ ꯃꯣꯏ ꯄꯥꯟꯖꯤꯅ ꯂꯥꯏꯒꯤ ꯏꯁꯤꯡꯁꯦ ꯊꯛꯄ ꯄꯥꯝꯕꯁꯤꯗꯤꯀꯣ ꯍꯧꯗꯣꯡꯅ ꯁꯪꯒꯣꯝ ꯄꯥꯝꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯗꯣ ꯄꯨꯄꯨ ꯑꯩ ꯆꯠꯂꯦꯀꯣ ꯍꯌꯦꯡ ꯄꯨꯔꯛꯀꯦ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗꯤ ꯀꯌꯥꯗ ꯍꯔꯥꯎꯅ ꯆꯣꯡꯗꯅ ꯆꯠꯈ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯒꯤ ꯋꯥꯀꯁꯤ ꯂꯣꯏꯕ ꯐꯥꯎꯕꯒ ꯇꯥꯈꯤꯗꯦꯅꯦꯍꯦ ꯃꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯏꯁꯤꯡꯁꯤ ꯍꯦꯛꯇ ꯆꯠꯂꯒ ꯊꯣꯛ ꯂꯥꯎꯅ ꯁꯣꯛꯂꯒ ꯂꯧꯕ ꯌꯥꯕ ꯏꯁꯤꯡꯒꯤ ꯇꯥꯏꯞꯇꯅꯤꯅꯦ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯃꯒꯁꯨ ꯍꯧꯗꯨꯅ ꯁꯒꯣꯜ ꯑꯃꯃꯝꯒ ꯇꯧꯔꯒ ꯆꯤꯡꯈꯩ ꯆꯤꯡ ꯇꯝꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯈꯤꯔꯝꯃꯤ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯆꯤꯡꯈꯩ ꯆꯤꯡ ꯃꯈꯣꯡ ꯌꯧꯔꯝꯃꯤ ꯆꯤꯡꯈꯩ ꯆꯤꯡꯗꯤ ꯌꯧꯔꯁꯦ ꯑꯗꯨ ꯎꯃꯪ ꯂꯥꯏ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯕꯨ ꯎꯗꯦꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯏꯀꯩꯗꯨꯗꯤ ꯍꯪꯂꯛꯇ꯭ꯔꯕ ꯍꯣꯏꯅꯦ ꯑꯁꯣꯝꯗ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯣꯝꯗ ꯑꯝꯇ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ ꯃꯔꯨꯞꯁꯥ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯎꯃꯪ ꯂꯥꯏꯗꯤ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯁꯨ ꯂꯩꯅꯦ ꯀꯤꯌꯦ ꯍꯦꯛ ꯎꯕꯗ ꯂꯥꯏꯁꯪꯁꯦ ꯀꯤꯗ꯭ꯔꯗꯤ ꯅꯪꯗꯤ ꯂꯝꯆꯠꯇꯤ ꯐꯖꯅ ꯐꯖꯗ꯭ꯔꯒ ꯃꯣꯏ ꯑꯅꯤꯗꯨ ꯅꯣꯛꯏ ꯅꯨꯄꯥ ꯑꯃꯗꯨꯅ ꯃꯔꯨꯞꯀꯤ ꯋꯥꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦꯀꯣ ꯂꯝꯆꯠ ꯐꯖꯕ ꯅꯣꯏ ꯑꯅꯤ ꯂꯩꯍꯧꯔꯣ ꯉꯥꯏꯈꯣꯍꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯐꯥꯒꯤ ꯇꯧꯕ ꯍꯦꯛ ꯌꯥꯗꯦ ꯅꯪꯁꯤꯗꯤꯕ ꯁꯥꯎꯒꯟꯕꯁꯤꯅꯕ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯏꯁꯤꯡ ꯆꯐꯨꯁꯤꯃ ꯁꯣꯛꯎꯔꯣ ꯑꯩ ꯁꯤꯗ ꯍꯩ ꯆꯥꯔꯝꯒꯦꯕ ꯑꯃꯨꯟꯕ ꯍꯩ ꯌꯥꯝ ꯄꯥꯜꯂꯦ ꯃꯣꯏ ꯑꯅꯤꯗꯨꯅ ꯅꯊꯟꯗꯗꯤꯅꯦ ꯆꯥꯅꯨꯀꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯈꯔ ꯍꯦꯛꯑꯝꯃꯣ ꯑꯗꯣ ꯁꯤꯒꯤ ꯍꯩꯁꯤꯕꯨ ꯀꯔꯤ ꯍꯩꯅꯣ ꯌꯥꯝ ꯐꯖꯩ ꯋꯥꯅꯤ ꯍꯩꯈꯥ ꯑꯃꯨꯟꯕꯒ ꯃꯥꯟꯒꯦ ꯇꯧꯔꯒ ꯁꯤꯟꯖꯥꯠꯂꯣ ꯀꯥꯏꯗꯩ ꯁꯤꯟꯕꯅꯣꯍꯦ ꯌꯥꯝ ꯊꯨꯝꯒ꯭ꯔꯖꯥꯠꯅꯤ ꯃꯃꯤꯡꯗꯤ ꯍꯩꯇ꯭ꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯀꯧꯕꯅꯤ ꯑꯗꯣ ꯊꯦꯡꯈ꯭ꯔꯅꯤ ꯅꯕꯥꯅꯤꯅꯦ ꯁꯠ ꯁꯣꯛꯎꯔꯣ ꯑꯁꯤꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯔꯝꯒꯅꯤ ꯂꯥꯏꯒꯤ ꯃꯃꯥꯡ ꯍꯥꯏꯔꯛꯄꯅꯦꯕ ꯍꯣꯏ ꯑꯗꯣ ꯏꯕꯥꯅꯤꯒꯤꯁꯨ ꯍꯩꯗꯣ ꯍꯦꯛꯑꯝꯃꯨꯀꯣ ꯅꯨꯄꯥꯗꯨꯗꯤ ꯍꯩ ꯍꯦꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯤꯗ ꯂꯩꯔꯦ ꯄꯤꯔꯛꯑꯣ ꯀꯣꯟꯗꯣ ꯑꯩ ꯁꯣꯛꯂꯛꯑꯒꯦ ꯁꯦ ꯄꯤꯛꯊꯅꯁꯨ ꯂꯧꯀꯣ ꯍꯣꯏꯅꯦ ꯁꯤꯗ ꯉꯥꯏꯌꯨꯀꯣ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯁꯣꯛꯅꯕ ꯀꯣꯟ ꯑꯗꯨ ꯊꯥꯗꯒꯦ ꯇꯧꯕꯗ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎꯔꯛꯏ ꯏꯁꯤꯡ ꯁꯣꯛꯀꯅꯨ ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔꯣ ꯍꯣꯏꯗ ꯁꯣꯛꯇꯗꯤ ꯁꯣꯛꯂꯒꯦꯗ ꯀꯤꯒ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯂꯝꯆꯠ ꯐꯖꯗꯕꯩ ꯀꯤꯔꯤꯅꯤꯒ ꯀꯩꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ
ising sokena pukri maza aduda kondo pairaga yenglubadadi yamna kiba but manba asiba apumba manba mi amana ising manungdagi maya karaga yenglaga leirami madu ubada nupa amadu ising kondo pup launa thadai aduga khakbre khangnamlaga miul songba leptana ising aduda yungna tasinkre nupa amadusu zom lawa khonjela aduda karino haina sensilai marup se tasinkrabo marup asomdana hai hek leba nupa aduna kaino moyani sina ising songpa chakraga law sanari sina thingla kanchida masiga haitroi haibra kari haibano haudi hawebu yase loina chure he loi mole moyani se amukti yamkhike marup nabani gido engoda sanairo noine haitroi je pizaroi sani ko kaino pukri di asida leire chapu sisu manaka taraga leire moyani sibu iroi biga sanai jalo marup khanghaudana pukri adudagi nupi gi asiba hakchang ama phagalai nupadu khangpre khangi ima butlo asiba nupi adana pukri sigi maramda noi kari khangi ha hekta sokpala idubu pukri se noi napana puna torba pukri ra hoima ai kem khangdia nupado ngautrang phaijang tawdana pangchen chen khirami somdana panji tomjaudu mangola phamduna ngairi numit tasilaklabada siramani madumasu siramani mi singse aphaba mi ama thek laite da ko pukri adudagi ising loba ngamde se na punsi the oidaba ngangdaba migi phatana ba tawdaba thamoi singba mi nungsi chawba mi khaktanani ising ado loba ngamdori base ado sigumba afaba midi malemisida leiramaroida kana no mugla isina haipa saba panji mari dunina amu engonda haipa sarudoini masina tawrisi panji amana marup tomsau wari amata sanasi he karino sadrabasu yaba wari oirabadine sararosida matam mangnabani onthokna su hautida khonjel sidi marup tomsau kaisu khangjadaba mi singbu chingkai chingi isingdo lawba jalhanduna ne mathwai manghaliba mayamse yami ni henanga tawrise madunang tu une he madu kona ne afabo oire ko aina haibaduni ne haipa sabala inena mado ayya pambani yana bamage makhada chachakibani aina nam hadana thakiba amada sunate aduga chatkriba mi singdo aigi laman tonkiba ngaktani nangi laman ton waira nang loina hatlibado kaino aina hatpra dubo hatpaga samanadani he tomsau marup hoigi sidi aina noidagi laitingi maramda ana layengi maramda haibe henbagi kalaktana tawribo oire panji tomsauga panji mariduga yamna kanna khatnarami aduga panji mariduna panji tomsauda amuk hana chingkhai chingda mi thaduna mathwai manghandanaba akanba wa hairamlaga chatkhirami adubu panji tonchaudi karisu thausadana lehaurami aduga chingleba adugi mhamamada yamna nungsiba icham chamna hingsaba mate manau amasu leirami mate manau dugi yamna nungsiba machanupi chahe nipan muk surabi icha thoibi kaubi amasu leirami isa thoigi mamaga mapagana machanupi isa thoibu numit tha yengbagumna nungtigi yengsaduna momonokna harauna leizarami adubu nongmadi yamna thajadana akanba anaba amana isa thoidu yamna kanna narami ima baba ai sohanba yamna wai thabaksu yam nai ima baba moi mapa isa thoina sohanba wai thabak nai haire ise phanadi koireni he panji yengba yabasu yengle adubu pharakpadi sukpa pharakte hausik ibani na tawdusibu karino moi mapa
ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯃꯃꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯦ ꯈꯨꯔꯥꯏ ꯑꯃꯗ ꯊꯝꯗꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥꯊꯣꯏꯁꯦ ꯑꯍꯩꯕ ꯄꯥꯟꯖꯤ ꯑꯃꯗ ꯌꯦꯡꯂꯁꯤ ꯈꯨꯔꯥꯏ ꯑꯃꯅ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯇꯣꯝꯆꯧ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇꯕꯨ ꯄꯨꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥ ꯀꯔꯝ ꯀꯥꯟꯗ ꯆꯠꯁꯤꯒꯦ ꯍꯌꯦꯡ ꯍꯦꯛꯇ ꯄꯥꯟꯖꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯤ ꯏꯆꯥꯊꯣꯏꯅ ꯏꯃꯥ ꯄꯥꯕꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯄꯨꯄꯨ ꯍꯣꯏꯅ ꯂꯧꯈ꯭ꯔꯗꯣꯏꯔꯣ ꯃꯣꯏꯗꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯃꯣꯏꯅ ꯂꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤꯗꯣꯛꯈ꯭ꯔꯅꯤꯌꯦ ꯑꯩꯒꯤ ꯂꯩꯁꯤꯡꯁꯦ ꯌꯥꯟꯊꯠꯈ꯭ꯔꯅꯤꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯂꯩꯗꯣꯏꯕ ꯏꯆꯥꯊꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯏꯆꯥꯅ ꯄꯥꯝꯖꯕ ꯂꯩ ꯃꯌꯥꯝ ꯑꯃꯁꯨꯅꯦ ꯍꯧꯕ ꯌꯨꯝ ꯑꯃꯗꯅꯦ ꯅꯃꯥꯅꯦ ꯑꯩꯅꯦ ꯑꯩꯒꯤ ꯏꯆꯥꯊꯣꯏꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯗꯣꯏꯅꯤ ꯄꯥꯕꯥ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯁꯤꯟꯅꯔꯤꯅꯤ ꯑꯗꯣ ꯄꯥꯕꯥ ꯏꯃꯥ ꯑꯩ ꯅꯥꯕ ꯐꯔꯦ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ ꯑꯩ ꯆꯣꯡꯉꯦ ꯇꯨ ꯖꯒꯣꯏ ꯁꯥꯒꯦ ꯌꯦꯡꯉꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ ꯌꯦꯡꯉꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯏꯄꯥꯒꯤ ꯏꯆꯥꯊꯣꯏ ꯃꯆꯥꯅꯨꯄꯤꯗꯨ ꯈꯪꯍꯧꯗꯅ ꯏ ꯑꯣꯗꯨꯅ ꯑꯃꯨꯛ ꯋꯥꯟꯊꯈꯤꯔꯝꯃꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯅ ꯃꯈꯨꯔꯥꯏ ꯑꯃꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯄꯥꯟꯖꯤ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯊꯤꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯄꯥꯟꯖꯤ ꯇꯣꯝꯆꯧꯅ ꯁꯤꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯑꯩꯒꯤ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤ ꯈꯟꯕꯗ ꯇꯨꯝꯕꯒ ꯌꯥꯗꯦ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯩꯔꯤꯕ ꯑꯦꯍꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯥꯡꯈꯤꯒꯗꯕꯗꯣ ꯑꯁ ꯄꯥꯝꯃꯨꯏꯗ ꯃꯤꯉꯣꯟꯗ ꯄꯤꯔꯝꯒꯗꯕꯁꯨ ꯇꯝꯕꯤꯔꯝꯒꯗꯕꯁꯨ ꯇꯜꯂꯤꯗꯣ ꯑꯩꯁꯦ ꯐꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤ ꯐꯠꯇꯕꯕꯨ ꯏꯆꯥ ꯏꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯌꯥꯎꯅ ꯍꯨꯟꯆꯦꯛꯂꯝꯂꯒ ꯂꯥꯛꯏꯕꯁꯤꯅꯤ ꯍꯣꯏ ꯂꯥꯏꯅꯗꯤ ꯌꯥꯔꯣꯏ ꯏꯆꯥ ꯅꯨꯄꯥꯈꯩꯅ ꯑꯩꯅ ꯐꯠꯃꯟꯗꯕꯁꯤꯗ ꯃꯄꯥꯅꯤꯅ ꯅꯨꯡꯁꯤꯗꯅ ꯈꯔ ꯊꯤꯅꯕꯨꯗꯤ ꯄꯨꯔꯛꯏꯀꯣ ꯀꯅꯥꯅꯣ ꯑꯉꯥꯡ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯏꯁꯤꯅ ꯏꯆꯥꯊꯣꯏꯒꯤ ꯃꯄꯥꯅ ꯁꯤꯕꯨ ꯄꯥꯟꯖꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯊꯤꯔꯤꯗꯣ ꯑꯩꯅꯤ ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯦ ꯃꯉꯣꯟꯗ ꯄꯨꯈꯠꯂꯛꯎꯁꯦ ꯑꯣ ꯀꯧꯅꯥ ꯐꯛꯇꯨꯗ ꯍꯤꯞꯍꯜꯂꯨꯅꯦꯍꯦ ꯅꯣꯏ ꯑꯅꯤꯕꯣ ꯈꯨꯔꯥ ꯑꯩꯒꯤ ꯏꯆꯥꯊꯣꯏ ꯐꯅꯤ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯅꯤ ꯈꯨꯔꯥ ꯏꯆꯥꯊꯣꯏꯁꯦ ꯐꯅꯤ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯣꯏꯅ ꯑꯩꯒꯤꯗꯅꯦ ꯂꯥꯛꯏꯁꯦ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ ꯑꯇꯩ ꯄꯥꯟꯖꯤꯅꯒꯅꯦ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯑꯩꯅ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯐꯍꯜꯂꯤꯕꯁꯤ ꯑꯗꯣ ꯈꯨꯔꯥ ꯑꯅꯥꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯟꯅ ꯍꯥꯏꯖꯕ ꯌꯥꯒꯗ꯭ꯔꯥ ꯅꯣꯏꯗꯤ ꯁꯨꯛꯍꯥꯏꯗꯤ ꯍꯥꯏꯗꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯕꯥꯅꯤꯕꯣ ꯍꯥꯏꯔꯣ ꯃꯄꯥꯗꯨꯒ ꯃꯃꯥꯒꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯄꯥꯟꯖꯤ ꯇꯣꯝꯆꯧ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯍꯩꯁ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯥꯏ ꯄꯥꯛꯇꯧ ꯃꯥꯜꯂꯤꯗ ꯃꯃꯥꯅ ꯃꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯄꯥꯟꯖꯤꯁꯤꯕꯨ ꯁꯣꯅꯣꯒ ꯆꯨꯕ ꯖꯥꯠꯂꯣ ꯏꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯅꯣꯛꯂꯤꯁꯤꯕꯣ ꯃꯉꯣꯟꯗ ꯌꯦꯡꯂꯨꯔꯒ ꯏꯆꯥꯁꯤꯕꯨ ꯑꯃꯨꯛ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯃꯥ ꯍꯥꯏ ꯅꯣꯏ ꯑꯅꯤꯅ ꯑꯩꯁꯦ ꯐꯠꯇꯅ ꯈꯟꯈꯤꯗꯧꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯀꯟꯕ ꯉꯝꯕ ꯑꯅꯥꯕ ꯅꯠꯇꯦ ꯃꯥꯅ ꯅꯥꯔꯤꯕꯁꯦ ꯅꯥꯕ ꯍꯧꯔꯛꯄꯒ ꯄꯨꯔꯛꯂꯝꯂꯕꯗꯤ ꯀꯟꯕ ꯉꯝꯂꯝꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯅꯥꯕꯁꯦ ꯃꯇꯝ ꯊꯦꯡꯈꯤꯕꯅ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯄꯥꯟꯖꯤ ꯑꯍꯩꯕ ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯂꯕꯁꯨ ꯂꯥꯏꯗ ꯁꯅꯥꯒꯤ ꯆꯤንꯖꯥꯎ ꯀꯠꯂꯕꯁꯨ ꯐꯕ ꯉꯝꯂꯔꯣꯏ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯏꯆꯥꯊꯣꯏ ꯑꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯆꯥꯊꯣꯏ ꯉꯥꯏꯈꯣꯅꯦꯍꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯗ꯭ꯔꯤꯅꯦꯍꯦ ꯅꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯆꯥꯁꯤ ꯀꯟꯕ ꯉꯝꯒꯗꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ ꯃꯃꯥꯒ ꯃꯄꯥꯒ ꯀꯔꯤ ꯎꯄꯥꯏꯅꯣ ꯈꯨꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯆꯥ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯀꯪꯕ ꯅꯥꯏꯗꯕ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯅꯦ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯨꯖꯣꯛ ꯈꯔ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯄꯤꯊꯛꯄ ꯉꯝꯂꯕꯗꯤ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯗꯨꯅ
ꯃꯁꯥ ꯀꯟꯅ ꯂꯩꯕ ꯉꯝꯒꯅꯤ? ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯈꯨꯔꯥ? ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯅꯣꯏ ꯑꯅꯤꯗ ꯀꯅꯥꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯈꯨꯔꯥ, ꯏꯁꯤꯡꯗꯣ ꯀꯥꯏꯗꯅꯣ? ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯧꯖꯔꯨꯔꯒꯦ꯫ ꯍꯣꯏꯅꯦ, ꯂꯧꯁꯤꯅꯦ, ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯐꯖꯅ ꯈꯪꯈꯣꯅꯤꯍꯦ꯫ ꯍꯦꯛꯇ ꯆꯠꯂꯒꯅꯦ ꯂꯧꯕ ꯌꯥꯕ ꯏꯁꯤꯡ ꯅꯠꯇꯦ, ꯁꯤꯕ ꯌꯥꯎꯅꯔꯤꯕꯅꯤ, ꯏꯁꯤꯡꯗ ꯂꯧꯕꯗꯅꯦ ꯃꯤ ꯁꯤꯔꯤꯕꯅꯤ꯫ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯆꯠꯂꯣ ꯌꯥꯗꯗꯅ ꯑꯉꯥꯡꯁꯤ ꯑꯃꯨꯛ ꯁꯤꯗꯅ꯫ ꯃꯥꯃꯥ, ꯋꯥꯔꯤꯗꯨꯗ ꯍꯥꯏꯕꯤꯌꯨ, ꯑꯩ ꯂꯧꯖꯔꯨꯒꯦ꯫ ꯂꯥꯏ ꯂꯥꯛꯑꯒ ꯊꯤꯡꯂꯕꯁꯨ ꯑꯩ ꯂꯥꯏꯗꯨꯗ ꯍꯥꯏꯖꯔꯒ ꯂꯧꯖꯔꯨꯒꯦ꯫ ꯂꯥꯏꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯏꯁꯥꯒꯤꯗꯃꯛ ꯂꯥꯏ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯒ ꯄꯨꯖꯔꯛꯀꯦ꯫ ꯑꯁ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕꯁꯤ ꯊꯨꯡꯗꯧꯔꯦꯗꯅ꯫ ꯂꯥꯏꯁꯦ ꯂꯩꯖ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯗꯨꯗꯤꯅꯦ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯅꯣꯏ ꯑꯅꯤꯃꯛ꯫ ꯍꯣꯏ ꯈꯨꯔꯥ, ꯍꯥꯏꯕꯤꯔꯣ ꯈꯔ ꯊꯨꯅ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯒꯁꯦ꯫ ꯃꯃꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯆꯤꯡꯈꯩ ꯆꯤꯡ ꯀꯧꯕ ꯆꯤꯡ ꯑꯃ ꯂꯩꯕꯅꯤ꯫ ꯆꯤꯡꯈꯩ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯎꯃꯪ ꯂꯥꯏ ꯑꯃ ꯂꯩꯕꯅꯤ꯫ ꯎꯃꯪ ꯂꯥꯏ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯈꯔ ꯀꯥꯈꯠꯂꯒ ꯀꯪꯕ ꯅꯥꯏꯗ꯭ꯔꯕ ꯏꯐꯨꯠꯀꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯤꯡꯗꯨꯔꯣ ꯄꯨꯔꯛꯇꯣꯏꯁꯦ? ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ… ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ, ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯑꯃꯨꯛꯇ ꯇꯥꯈꯣ꯫ ꯑꯗꯨꯗꯤ ꯃꯈꯥ ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯄꯨꯈ꯭ꯔꯤ ꯅꯠꯇꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯍꯤ ꯆꯌꯥ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯕ ꯑꯁꯤꯕ ꯃꯇꯩ ꯃꯅꯥꯎꯒ ꯑꯉꯥꯡ ꯑꯃꯒ ꯍꯧꯖꯤꯛꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯍꯦꯛ ꯂꯧꯕ ꯆꯪꯉꯨꯕꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯍꯦꯛꯇ ꯂꯧꯏ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯣꯔꯤꯕꯅꯣ? ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯈꯨꯔꯥ? ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯥꯏꯁꯤꯡꯒ ꯃꯤꯁꯤꯡꯒ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗ ꯆꯤꯡꯈꯩꯁꯤꯡ ꯑꯗꯨꯒꯤ ꯎꯃꯪ ꯂꯥꯏꯗꯣ ꯁꯦꯟꯅꯖꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯅꯣꯡꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯇꯥꯗꯕꯅ ꯊꯛꯅꯅꯕ ꯏꯁꯤꯡꯗꯣ ꯃꯇꯝ ꯑꯗꯨꯗ ꯐꯪꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯣ ꯏꯁꯤꯡ ꯊꯛꯇꯕꯅ ꯁꯤꯕ ꯇꯥꯔꯦ ꯏꯐꯨꯠ ꯊꯣꯛꯄ ꯃꯐꯝ ꯊꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯉꯩꯗ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕу ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯍꯥꯠꯅꯕ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯇꯥꯅꯕ ꯂꯥꯎꯈꯤ꯫ ꯑꯣ ꯈꯨꯔꯥ, ꯈꯔ ꯊꯨꯅ ꯂꯤꯕꯤꯌꯨ, ꯏꯁꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯨꯅ ꯂꯤꯒꯦ, ꯃꯔꯛꯇ ꯌꯦꯜꯂꯛꯀꯅꯨ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯣ ꯀꯟꯅꯅꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯆꯦꯟꯈꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯕꯅ ꯍꯥꯜꯂꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕ ꯄꯦꯟꯗꯗꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯤꯡꯅ ꯍꯤꯡꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯈꯨꯔꯥ, ꯋꯥꯔꯤꯁꯦ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ, ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯀꯅꯥꯝꯇꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯄ ꯐꯪꯂꯕ ꯑꯁꯤꯕ ꯃꯤꯁꯨ ꯍꯤꯡꯒꯠꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒꯅ ꯍꯧꯖꯤꯛꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯍꯦꯛ ꯂꯧꯕ ꯉꯝꯗꯦ꯫ ꯑꯗꯣ ꯅꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ? ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥꯅꯨꯄꯤꯅ ꯁꯤꯕ ꯑꯃꯒꯨꯝꯅ ꯇꯥꯗꯅ ꯂꯩꯕ ꯑꯗꯨꯗ ꯀꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯥ, ꯅꯪ ꯏꯆꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯏꯁꯤꯡ ꯑꯗꯣ ꯏꯆꯥꯊꯣꯏꯒꯤꯗꯃꯛꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯃꯣꯏ ꯃꯄꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯃꯐꯝ ꯏꯁꯤꯡ ꯄꯨꯗꯨꯅ ꯑꯩ ꯊꯨꯅ ꯂꯥꯛꯀꯦꯀꯣ꯫ ꯅꯨꯡꯁꯤꯕꯅꯤꯀꯣ, ꯏꯆꯥ ꯑꯩꯗꯨꯒꯁꯦ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩ ꯎꯔꯁꯨ ꯆꯠꯀꯅꯤ, ꯏꯁꯤꯡꯗ ꯂꯧꯕ ꯆꯠꯀꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯈꯨꯔꯥꯒꯤ ꯁꯒꯣꯜ ꯂꯩꯕꯅꯤ, ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯍꯥꯞꯅꯕꯁꯨ ꯂꯩꯕꯅꯤ꯫ ꯁꯦ, ꯃꯁꯤ ꯄꯤꯛꯊꯅ ꯍꯦꯛꯇꯅꯦ ꯁꯣꯛꯂꯒ ꯄꯨꯔꯛꯎ꯫ ꯅꯆꯥꯁꯦ ꯀꯟꯁꯤꯀꯣ, ꯌꯥꯝꯅ ꯅꯨꯡꯁꯤ꯫
ꯍꯣꯏ ꯈꯨꯔꯥ ꯃꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯣ ꯃꯄꯥ ꯅꯪ ꯅꯆꯥꯒꯤ ꯈꯜꯂꯒ ꯍꯟꯗꯤ ꯍꯜꯂꯛꯎꯀꯣ ꯃꯄꯥꯗꯨꯅ ꯄꯥꯖꯤ ꯇꯣꯝꯆꯧꯒꯤ ꯁꯒꯣꯜ ꯄꯨꯗꯨꯅ ꯆꯤꯡꯈꯩ ꯆꯤꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯟꯖꯤ ꯇꯣꯝꯆꯧꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤ ꯃꯊꯧꯅꯥ ꯂꯩꯅꯦꯍꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯗ ꯍꯣꯏ ꯍꯜꯂꯛꯇ꯭ꯔꯒꯅ ꯍꯜꯂꯛꯇ꯭ꯔꯦꯗꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯨꯔꯥ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯗꯣ ꯏꯕꯦꯝꯃ ꯅꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯈꯨꯔꯥ ꯑꯩꯒꯤ ꯏꯆꯥꯊꯣꯏꯁꯦ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯃꯤꯠꯁꯨ ꯄꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯨ ꯈꯨꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ ꯍꯥꯏ ꯇꯨꯃꯤꯟꯅ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯥ ꯅꯣꯏꯅ ꯅꯆꯥꯅꯨꯄꯤ ꯄꯨꯔꯛꯏꯁꯦ ꯁꯤꯔꯒꯅꯤꯅꯦ ꯑꯩꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯀꯔꯤ ꯍꯥꯏꯕ ꯈꯨꯔꯥ ꯑꯩꯒꯤ ꯏꯆꯥꯊꯣꯏꯁꯦ ꯁꯤꯔꯦ ꯍꯥꯏꯕ ꯑꯣ ꯏꯃꯥꯒꯤ ꯏꯆꯥꯊꯣꯏ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯍꯩ ꯀꯟꯅ ꯀꯞꯀꯅꯨ ꯃꯤꯅ ꯇꯥꯔꯒꯅꯦ ꯑꯩꯅ ꯍꯥꯠꯄ ꯃꯥꯟꯈꯤꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯏꯁꯤꯡ ꯄꯨꯔꯒ ꯂꯥꯛꯂꯕꯗꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯍꯤꯡꯅꯗꯕꯅꯤ ꯑꯗꯨꯅꯅꯦ ꯏꯁꯤꯡ ꯄꯨꯔꯛꯄ ꯂꯥꯏ ꯈꯨꯔꯝꯃꯨꯀꯣ ꯈꯨꯔꯥ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯥꯅꯨꯄꯤꯁꯦ ꯄꯨꯔꯒ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯈꯨꯔꯥꯅ ꯏꯆꯥꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯜꯂꯝꯃꯣꯏꯗꯕꯅꯤ ꯑꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯣꯏꯔꯦꯗꯅ ꯑꯗꯣ ꯀꯞꯄꯛꯀꯅꯨꯀꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯌꯥꯛꯄꯖꯥꯠꯅꯤ ꯄꯥꯟꯖꯤ ꯇꯣꯝꯆꯧꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯗꯤ ꯃꯁꯥ ꯈꯣꯟꯗꯨꯅ ꯀꯞꯍꯧꯔꯤ ꯃꯥꯡꯒꯣꯜꯗ ꯑꯗꯨꯒ ꯃꯄꯥꯗꯨꯗꯤ ꯆꯤꯡꯈꯩ ꯆꯤꯡ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯎꯃꯪ ꯂꯥꯏꯗꯨ ꯊꯤꯔꯝꯃꯤ ꯎꯃꯪ ꯂꯥꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣ ꯃꯁꯤꯗ ꯂꯩꯔꯤꯁꯦ ꯑꯣꯏꯔꯅꯤ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯣꯏꯔꯝꯈꯤꯒꯦ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯅ ꯀꯔꯣꯝꯗ ꯁꯣꯝꯗ ꯑꯣꯏꯗꯣꯏꯕ ꯑꯣ ꯑꯥꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯏꯁꯤꯡꯁꯦ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯣꯏꯔꯝꯖꯒꯦꯀꯣ ꯃꯄꯥꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯔꯝꯖꯔꯝꯃꯤ ꯃꯄꯥꯗꯨꯅ ꯍꯦꯛ ꯈꯣꯏꯔꯝꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯃꯃꯥ ꯑꯗꯨꯅ ꯑꯁꯤꯕ ꯃꯆꯥ ꯑꯗꯨ ꯄꯥꯝꯗꯨꯅ ꯑꯁꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯅꯪꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯅꯪꯒꯤ ꯅꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯁꯣꯝꯇ ꯇꯥꯗꯦ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯃꯄꯥꯗꯨꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯐꯝꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯀꯤꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯆꯥꯗꯨꯒꯤ ꯊꯋꯥꯏꯕꯨ ꯃꯄꯥ ꯑꯩꯅ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯦ ꯅꯠꯇꯅ ꯑꯇꯩ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯤꯕ ꯅꯨꯄꯥꯗꯨꯅ ꯑꯣ ꯑꯗꯨꯗꯤ ꯅꯪꯒꯤꯁꯤ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯂꯧꯕ ꯂꯥꯛꯄꯅꯤꯅꯦ ꯍꯣꯏ ꯃꯥꯅꯤ ꯑꯩ ꯁꯣꯝꯒꯤ ꯏꯁꯤꯡꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯑꯩ ꯈꯨꯔꯝꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯆꯥꯊꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯖꯒꯦ ꯁꯣꯝꯒꯤ ꯏꯁꯤꯡ ꯑꯁꯦ ꯄꯤꯊꯛꯆꯗꯨꯅ ꯑꯁꯤꯕ ꯃꯇꯩ ꯃꯅꯥꯎꯅ ꯍꯦꯛꯇ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯏꯁꯤꯡ ꯑꯁꯤ ꯂꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌా ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯏꯁꯤꯡ ꯑꯁꯦ ꯀꯅꯥꯗꯁꯨ ꯄꯤꯗ꯭ꯔꯕꯗꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯣ ꯍꯥꯠꯂꯒꯅ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯁꯤꯡ ꯑꯁꯤ ꯂꯧꯕ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯏꯅꯦꯍꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯁꯤ ꯂꯧꯕ ꯂꯥꯛꯄꯗ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯐꯕ ꯃꯤ ꯑꯃꯗ ꯅꯠꯇꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯪꯅ ꯈꯔ ꯇꯣꯈꯥꯏ ꯇꯥꯏ ꯍꯥꯏꯗꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕ ꯑꯁꯤꯗ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯦꯅꯦ ꯍꯥ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯁꯥ ꯈꯟꯅꯤꯡꯕꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯑꯩ ꯈꯪꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯤꯌꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯗ ꯂꯤꯌꯨ ꯍꯦꯛ ꯌꯥꯎꯕꯗ ꯅꯆꯥꯁꯨ ꯁꯤꯅꯤ ꯅꯪꯁꯨ ꯁꯤꯅꯤ ꯈꯪꯉꯨ ꯃꯄꯥꯗꯨꯅ ꯃꯥꯒꯤ ꯑꯈꯪꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒꯤ ꯃꯆꯥꯒꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯁꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯂꯤꯔꯝꯃꯤ ꯑꯁꯤꯕ ꯅꯨꯄꯤꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯨꯄꯥ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯍꯥꯏꯕꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯣ ꯍꯣꯏ ꯑꯩ ꯍꯥꯏꯖꯒꯦ ꯄꯥꯟꯖꯤ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯄ
ꯂꯤꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯑꯁꯤꯕ ꯃꯇꯩ ꯃꯅꯥꯎꯗꯨꯗ ꯑꯃꯨꯛ ꯂꯤꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯅꯨꯄꯥ ꯅꯪꯁꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯁꯤꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯈꯪꯅ ꯈꯪꯅ ꯁꯤꯖꯔꯨꯔꯣ ꯅꯪꯁꯨ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯄꯥꯟꯖꯤ ꯑꯗꯨꯅꯗꯤ ꯁꯤꯗ꯭ꯔꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯊꯣꯏ ꯁꯤꯔꯕꯀꯣ? ꯏꯆꯥꯊꯣꯏ, ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯕ? ꯑꯣ ꯏꯆꯥꯊꯣꯏ, ꯅꯄꯥꯕꯨ ꯏꯆꯥꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ ꯊꯣꯏ꯫ ꯃꯄꯥꯗꯣ ꯀꯞꯇꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯏꯁꯣꯛ ꯁꯣꯛꯊꯅ ꯍꯟꯒꯦ ꯇꯧꯏ꯫ ꯑꯁꯤꯕ ꯃꯇꯩ ꯃꯅꯥꯎꯅ ꯉꯥꯏꯈꯣꯅꯦ ꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯒꯤ ꯏꯁꯤꯡ ꯑꯁꯤ ꯄꯨꯔꯔꯣꯏꯗ꯭ꯔꯣ? ꯏꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯒꯤ ꯏꯆꯥꯊꯣꯏꯅ ꯂꯩꯇ꯭ꯔꯕꯗ? ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯒꯤ ꯄꯥꯟꯖꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯃꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦꯅꯦꯍꯦ꯫ ꯑꯩꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯅꯥꯕ ꯐꯍꯟꯅꯕ ꯏꯁꯤꯡ ꯅꯠꯇꯦ, ꯑꯁꯤꯕ ꯃꯤꯕꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯏꯁꯤꯡꯅꯤ꯫ ꯏꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯒꯤ ꯅꯆꯤꯜꯕꯥꯟꯗ ꯊꯦꯡꯕ ꯃꯇꯝꯗ ꯅꯆꯥꯅꯨꯄꯤꯗꯣ ꯍꯥꯟꯅꯒꯨꯝꯅ ꯅꯥꯕ ꯂꯩꯇꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯍꯣꯏꯅꯦ ꯃꯥꯅꯤꯅꯦꯍꯦ, ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ, ꯑꯔꯥꯟꯕ ꯇꯧꯗꯕ, ꯑꯆꯨꯝꯕꯕꯨ ꯄꯥꯝꯖꯕ ꯅꯆꯥꯒ ꯅꯨꯄꯤꯒ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯕꯥꯅꯤꯅ ꯏꯁꯤꯡ ꯑꯁꯦ ꯅꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯅꯆꯥ ꯈꯛꯇꯗꯤ ꯍꯤꯡꯒꯅꯤ, ꯑꯇꯣꯞꯄ ꯃꯕꯨꯛ ꯐꯠꯇꯕ ꯀꯂꯛ ꯃꯤꯌꯧ ꯆꯥꯎꯕ ꯃꯤꯅ ꯊꯛꯂꯕꯗꯤꯅꯦ ꯃꯤ ꯑꯗꯣ ꯈꯨꯗꯛꯇ ꯁꯤꯒꯅꯤ ꯈꯪꯉꯨ꯫ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯒ ꯑꯃꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯨꯞꯇꯨꯅ ꯆꯤꯡꯈꯩ ꯂꯥꯏ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯕꯥ ꯇꯧꯔꯝꯃꯨ, ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯁꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯆꯤꯡꯈꯩ ꯂꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯠꯇꯣꯛ ꯆꯥꯝꯊꯣꯛ ꯇꯧꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃ ꯑꯍꯤꯡ ꯇꯨꯝꯗꯅ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯄꯥ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯂꯧꯗꯨꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯟꯖꯤ ꯇꯣꯝꯆꯧꯅ ꯃꯆꯥ ꯑꯁꯤꯕ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯒ ꯇꯥꯜꯂꯝꯃꯤ꯫ ꯑꯁ ꯆꯠꯂꯣꯅꯦꯍꯦ, ꯍꯜꯂꯛꯑꯔꯣꯏꯅꯦꯍꯦ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯍꯜꯂꯛꯀꯦꯗꯤ ꯉꯔꯥꯡꯅ ꯍꯜꯂꯛꯄ ꯌꯥꯔꯕꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯃꯤꯅ ꯎꯔꯒꯅꯦ ꯑꯩꯅ ꯍꯥꯠꯄꯅꯤ ꯑꯃꯨꯛ ꯍꯥꯏꯕꯤꯈꯤꯅꯤ꯫ ꯉꯔꯥꯡꯗꯩ ꯀꯞꯄꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯀꯞꯄꯤꯅꯦꯍꯦ, ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯁꯥꯎꯔꯛꯇꯅꯅꯦ, ꯅꯍꯥꯁꯨ ꯑꯣꯏꯔꯤ ꯃꯁꯤ ꯃꯍꯩ ꯇꯧꯔꯒ ꯑꯩꯒꯤ ꯅꯨꯄꯤꯀꯣ ꯑꯣꯏꯊꯣꯛꯀꯅꯤꯀꯣ꯫ ꯏꯃꯥꯒꯤ ꯏꯆꯥꯊꯣꯏ ꯂꯥꯛꯑꯣ, ꯏꯃꯥ ꯄꯥꯝꯒꯦ, ꯅꯄꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯏꯃꯥ ꯏꯆꯥꯁꯨ ꯆꯠꯂꯁꯤꯀꯣ꯫ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯏꯆꯥꯊꯣꯏ, ꯏꯃꯥ ꯄꯥꯝꯒꯦ꯫ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯉꯥꯏꯈꯣ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯃꯥ ꯅꯆꯥꯕꯨ ꯉꯥꯏꯈꯣ, ꯅꯄꯨꯔꯣꯏꯕ ꯂꯥꯛꯑꯦꯅꯦꯍꯦ꯫ ꯑꯩ ꯁꯤꯔꯔꯣꯏ, ꯑꯩ ꯑꯗꯨꯝ ꯍꯤꯡꯂꯅꯤ, ꯆꯍꯤ 100 ꯍꯥꯞꯀꯠꯇꯅ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯛꯑꯦ ꯍꯥꯏꯕ? ꯏꯆꯥꯊꯣꯏ, ꯏꯄꯥ ꯂꯥꯛꯑꯦ, ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯃꯄꯥ ꯑꯗꯨꯅ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯆꯤꯟꯕꯥꯜꯗ ꯏꯜꯂꯝꯃꯤ꯫ ꯍꯦꯛ ꯏꯟꯕꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯤꯡꯒꯠꯂꯝꯃꯤ ꯃꯄꯥꯡꯒꯜ ꯀꯟꯅ꯫ ꯃꯗꯨ ꯎꯕꯗ ꯄꯥꯟꯖꯤ ꯇꯣꯝꯆꯧꯗꯨ ꯍꯔꯥꯎꯕꯅ ꯑꯇꯤꯌꯥ ꯊꯦꯡꯈ꯭ꯔꯦ꯫ ꯍꯥꯏ, ꯏꯁꯤꯡ ꯑꯔꯦꯝꯕꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯅꯦꯍꯦ꯫ ꯈꯨꯔꯥ, ꯃꯗꯨ ꯊꯛꯎꯅꯨꯀꯣ, ꯁꯤꯗꯤ ꯑꯁꯤꯕ ꯃꯤꯒꯤ ꯏꯁꯤꯡꯅꯦ꯫ ꯅꯋꯥ ꯂꯧꯗꯦꯍꯦ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩ ꯁꯤꯔꯒ ꯀꯅꯥꯅ ꯏꯜꯂꯛꯇꯧꯔꯤ ꯍꯥ? ꯄꯥꯟꯖꯤ ꯇꯣꯝꯆꯧꯗꯨꯅ ꯏꯁꯤꯡꯗꯨ ꯀꯨꯠ ꯀꯨꯠ ꯊꯛꯆꯤꯟꯈꯤ꯫ ꯏꯁꯤꯡꯗꯨ ꯍꯦꯛ ꯊꯛꯄꯒ ꯂꯣꯏꯕꯒ ꯄꯥꯟꯖꯤ ꯇꯣꯝꯆꯧꯗꯨ ꯏ ꯑꯣꯗꯨꯅ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯀꯥꯎꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯐꯕ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯔꯤ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯟꯖꯤ ꯇꯣꯝꯆꯧꯕꯨ ꯄꯥꯟꯖꯤ ꯃꯔꯤ ꯑꯗꯨꯅ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯩ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯄꯥꯟꯖꯤ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯕ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯤ ꯅꯆꯥꯏꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯄꯨꯄꯨ ꯍꯣꯏꯅ ꯂꯣꯏꯅ ꯂꯧꯔꯝꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ? ꯏꯆꯥꯊꯣꯏ, ꯉꯁꯤꯗꯒꯤ ꯅꯃꯥ ꯅꯆꯥ ꯑꯩꯈꯣꯏ 3
ꯂꯥꯏꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤ꯫ ꯂꯥꯏꯒꯤ ꯌꯨꯝꯗ ꯑꯁꯦꯡꯕꯔꯣ ꯄꯥꯕ? ꯑꯗꯨꯗꯤ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯆꯥꯒ ꯃꯥꯏ ꯅꯨꯄꯤꯒꯗꯨ ꯆꯤꯡꯈꯩ ꯆꯤꯡꯒꯤ ꯎꯃꯪ ꯂꯥꯏꯗ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯆꯤꯡꯈꯩ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯈꯤꯔꯝꯃꯤ꯫